Tangna satpi leirang, karamba leirang. Tangna ubi chekla, karamba chekla. Khoyum momon minok, karamba khoyum gi minok. Loktagi chintharakpa isingum, pirangna miludagi patharabada. Pal oina thatpasu ngamda. Kallaba ichelbo khamjaba ngamdabagum. Upai leita milu pirang. Taythok taythokpadi ngamkhidre. Yengliba manadi ising ichawna khudingmang mangtaklani pakhatchakhibagum. Tanawrabi maithongdo masak mawung thirani pakhatchabani. Ichaw yenglingay iray kanba ichelna chenduna pukhibagum. Sakhangdabi kanagi milu pirang marakta mabusu ngahak chenduna purure. Kallaba iray laktani khud ama tingthorakpa. Urakpada irol nungda lupkadaba khazikta ngairabada khud aduda lamduna kanaba hotnarakle. Hey, kaino ni masiba? Nipaw. Ay, tangba. Kauba tamalaktrabada khanglaw lawrapani magi marup lembana. Atang lembagi yaklaba khonjelda wakhal khanglaglae. Mamito khangkukupe. Ngahaki mamangda irol nungdagi kakhatnaba khud ama tingthorakibado lemba oiramba tai khalle. Taibangsida magi marupna mabu kauduna hodorakpani. Aduna manani khankre mikuptuda. Matang ichachada sirupatagi mabu kanbirabani haibagi matauda. Kariso hairamda lembabu khangkon kolakpadudadi lemba khangpre khange. Oy, kaino? Natu kainarabani na nang giyam olagi khalaba? Gari manungdana lembana gari thauri, nakandana atang famle. Lembagi mobile lakpada mobile duda onsenduna wari sakre. Asumdagi mitsnana. Halakta watliba? Lembana. Haleda, kuina galiramje. Ubu narakpra yam tuida. Kaidi unarapano, nupiga loy lotkre. Nupi lotkibade kezawo lagane ahibasu ichat manghanbiramdore. Kaino? Kaisunate. Ado Nicholas leiriba? Gari thodore. Oh, yare. Kaigino, kidorage. Noi hojik leiriba oidi ekhoi tombida amta yawro haige tawni thokladi yare. Yam lapdri aduide among hallukhige. Yareba. Akhoi luhenda adum haikrage. Luhen ko lisatra. Chete, ngasidi babana thabak amagi oina thakraba. Among halagi yengukhige. Luhen na among hangahanda anirak chatnadraso. Yare, migi gari duda haising hepayam sarukhino. Matung mina chapmina ningoi. Lemba nakanda famliba atangda yenglaga. Sira. Matu kainarabani na ma hojikne ge kano lei. Ngasai ni walan ngangda khai nakan sida phamise. Ikai thiba sadana. Atang phairab inglei. Lemba nuklaga gari mamai leiragle. Kolesta mukhanduna thawragle. Misnada suhaire. Tombido phone paikibra. Paikide magi hanagi leifamduda amukta changagi yengo. Hoi, thamo. Lembana gari dagi kumkhibaduda atangna. Sida sungai minase. Tukachai ko. Kaino, puna sungai minase habasida kaya kaibi yaurage. Angangni lobulaise iham jelas karagana ne nang sukumo. Puna hek jangminarase. Atang waga makhata sadre. Lemba gari dagi kumkraga. Thong thangsinjunga hairame. Gezao sidi. College manung khazik jangnatlaga library leiriba domna lakle. Library maning oirapna khara chathoktu horiba u pambi aduda yenglei. Kanasu leiba ude. Akoibada amuk leituna yengi. Adusu mi ithak tae. Phone lauthoktu mitsnada call tawe. Pairakpaga. College tadi kanasu leitene. Magi leifamduda yengo. Adudani aina leirisi. Mi ithak tae kanam leiti. Mitsna pakhatna. Kaino haisiba? Adudi classroom da changaga amta yengo. Lemba room khuding changduna yengle kanasu leitre. Hairi. Kanam leitene. Angang da phone ama pahengiba yadro noiba. Mayamga wakhal manabasu nate. Noi sidiba. Kuimalakpaduda atangsu kumthaduna changnaklaga lemba buthirei. Atang hek upaga lembana. Tangba. Noi ko lese CC camera thamdai. Lemban atai haidrabasu kharadi khangba ngamladuna atang karisto hairamda chatkre. Lembasu inaki. College manungi CCTV camera thamliba mafam khuding amata si thada yenglei.
ꯂꯦꯝꯕꯅ ꯀꯣꯜ ꯄꯥꯏꯔꯤꯕ ꯃꯤꯠꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯤꯠꯁꯅꯥ, ꯇꯣꯝꯕꯤꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯠꯁꯅꯥ ꯉꯛꯅ ꯍꯥ ꯀꯅꯥꯒ? ꯃꯊꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯌꯨꯝꯒꯤ ꯂꯝꯕꯤ ꯈꯪꯕ꯭ꯔꯣ? ꯈꯪꯗꯕꯅꯤ꯫ ꯀꯩꯅꯣ ꯃꯤ ꯑꯣꯟꯅꯗ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯃꯨꯛꯇꯒ ꯃꯨꯟꯅ ꯌꯦꯡꯉꯣ꯫ ꯑꯩꯕꯨ ꯇꯣꯝꯕꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯗꯤ ꯂꯝꯕꯤꯁꯨ ꯈꯪꯗꯕꯅꯤ꯫ ꯊꯝꯃꯣ, ꯑꯩ ꯂꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯔꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯑꯇꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯂꯦꯖ ꯀꯥꯔꯗꯨꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯩꯕꯤꯔꯒ ꯀꯣꯛ ꯄꯥꯏꯍꯟꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒꯤ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤꯅꯗꯅ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯗꯣ, ꯁꯦꯀꯦꯟ ꯁꯦꯝꯅꯤ ꯍꯥꯏꯗꯥꯏ꯫ ꯂꯦꯝꯕꯅ ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯟꯅ ꯈꯟꯕ ꯑꯃ ꯂꯩꯔꯤ꯫ ꯑꯉꯥꯡꯗꯣ ꯃꯌꯥꯝꯒ ꯄꯨꯟꯗꯕꯒꯤ ꯃꯀꯣꯛ ꯀꯩꯅꯣꯝ ꯇꯧꯕꯅꯤ꯫ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯗ꯭ꯔꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯃꯥꯡꯕꯤ ꯑꯃ ꯇꯧꯏ꯫ ꯃꯌꯥꯝꯒ ꯄꯨꯟꯗꯕꯗꯨꯗꯤ ꯄꯨꯟꯅꯕ ꯁꯤꯟꯕꯤꯗꯧꯕ꯫ ꯑꯉꯥꯡꯗꯣ ꯃꯀꯣꯛ ꯀꯩꯅꯣꯝ ꯇꯧꯏ ꯄꯪꯍꯥꯏ ꯍꯥꯏꯗꯨꯅ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯕꯨ ꯌꯣꯟꯒꯅꯨ꯫ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ꯫ ꯑꯇꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯂꯦꯝꯕ ꯏꯀꯥꯏꯕ ꯈꯖꯤꯛꯇꯤ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ꯫ ꯑꯗꯨ ꯑꯩꯅ ꯈꯪꯂꯨꯕꯒꯤ ꯅꯪꯕꯨ ꯃꯔꯨꯞꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯆꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯇꯩꯗꯗꯤ ꯑꯩꯒꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦꯗ꯫ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯤꯕꯤ ꯀꯣꯂꯦꯖ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯒꯥꯔꯤꯁꯨ ꯊꯧꯔꯛꯂꯤ꯫ ꯑꯇꯥꯡꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯅ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯇꯞꯂꯕ ꯁ꯭ꯄꯤꯗ ꯑꯗꯨꯒ ꯆꯥꯟꯅꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯥꯀꯟ ꯑꯃꯗ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯇꯥꯡ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯝꯂꯛꯏ, ꯑꯗꯨꯒ ꯂꯦꯝꯕ ꯀꯨꯝꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯀꯨꯝꯈ꯭ꯔꯤꯕꯗꯨ ꯊꯧꯁꯥꯔꯨꯗ꯭ꯔꯦ꯫ ꯑꯇꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯆꯤꯡꯈꯠꯄꯤꯈꯤ, ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯈꯤ, ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯈꯤ꯫ ꯑꯇꯥꯡ ꯎꯍꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯃꯃꯥꯏꯗ ꯃꯁꯝꯗ ꯅꯥꯟꯊꯕꯤꯗꯨꯅ ꯁꯣꯛ ꯊꯦꯡ ꯇꯧꯕꯗꯨ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯣꯏꯅ ꯑꯗꯨꯝ ꯄꯦꯔꯤ ꯄꯦꯔꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯅꯖꯅ ꯌꯦꯡꯈꯤ ꯍꯥꯏꯕ꯫ ꯂꯦꯝꯕꯅ ꯒꯥꯔꯤ ꯀꯥꯔꯛꯄꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯦꯝꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯐꯪꯗ꯭ꯔꯕꯣ? ꯂꯦꯝꯕ ꯁꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯍꯦꯟꯕꯅ ꯊꯦꯡꯅꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯇꯥꯡꯁꯨ ꯆꯨꯝꯅ ꯐꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕꯅ ꯃꯆꯜ ꯇꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯂꯦꯝꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯤ꯫ ꯃꯄꯥ ꯍꯦꯟꯕꯁꯨ ꯄꯥꯈꯠꯆꯔꯝꯕꯗꯨ ꯈꯔ ꯐꯔꯦ꯫ ꯃꯤꯠꯁꯅꯥꯁꯨ ꯃꯅꯥꯎꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯄꯥꯎ ꯐꯪꯂꯗꯨꯅ ꯈꯨꯗꯛꯇ ꯆꯦꯜꯂꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯏꯀꯨꯏ ꯀꯨꯏꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯖꯩ꯫ ꯊꯣꯏꯕꯤꯗꯤ ꯐꯃꯨꯡꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯅꯥꯀꯟꯗꯒꯤ ꯗꯣꯛꯇꯔꯗꯨꯅ ꯃꯁꯥꯁꯦ ꯌꯥꯝ ꯋꯥꯕ ꯍꯦꯟꯈ꯭ꯔꯦ꯫ ꯌꯥꯝ ꯁꯥꯡꯅ ꯃꯈꯣꯡꯅ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯂꯨꯍꯦꯟꯕꯅ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯣ ꯃꯦꯟ ꯔꯣꯗ ꯑꯗꯨꯗꯅꯤ꯫ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯀꯞꯁꯨ ꯀꯞꯂꯝꯒꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯏꯄꯣꯝ ꯄꯣꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯅꯅꯤ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯈ꯭ꯔꯤꯕꯁꯦ꯫ ꯆꯥꯕ ꯊꯛꯄꯁꯨ ꯋꯥꯠꯂꯦ ꯍꯥꯏꯔꯕꯅꯤꯅ ꯚꯤꯇꯥꯃꯤꯟ ꯑꯃꯁꯨ ꯀꯥꯞꯊꯣꯛꯁꯤ꯫ ꯃꯁꯥꯁꯦ ꯆꯣꯛꯊꯕ ꯈꯔ ꯐꯅꯕ ꯗ꯭ꯔꯤꯞ ꯑꯃꯁꯨ ꯌꯥꯟꯊꯣꯛꯁꯤ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗꯣ꯫ ꯍꯥꯟꯅꯒꯨꯝ ꯃꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯑꯅꯤ ꯄꯨꯟꯅ ꯃꯥꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯇꯣꯝꯕꯤꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯊꯣꯏꯕꯤ, ꯊꯣꯏꯕꯤ"꯫ ꯊꯣꯏꯕꯤ ꯃꯁꯥ ꯁꯣꯟꯅ, "ꯏꯃꯥ"꯫ "ꯍꯥꯎꯅꯦ, ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ?" "ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ." "ꯁꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯏꯆꯥꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯏꯃꯥ ꯂꯩꯌꯦ." "ꯏꯃꯥ, ꯑꯩ ꯍꯧꯒꯠꯀꯦ." "ꯁꯦ ꯏꯃꯥ ꯉꯥꯛꯀꯦꯁꯦ, ꯇꯞꯅ ꯍꯧꯒꯠꯂꯨ, ꯇꯞꯅ." ꯃꯕꯨꯡ ꯆꯤꯡꯂꯦꯝꯕꯅ, "ꯊꯣꯝꯕꯤ, ꯀꯩ ꯇꯧꯒꯦ? ꯇꯥꯃꯣꯆꯧꯗ ꯂꯣꯏꯅ ꯍꯥꯏꯌꯨ." "ꯇꯥꯃꯣꯆꯧ." "ꯑꯍꯥꯎꯅꯦ, ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ?" "ꯀꯩꯝ ꯆꯥꯅꯤꯡꯗꯦ." "ꯏꯍꯦ, ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯕ? ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ, ꯇꯥꯃꯣꯆꯧ ꯂꯩꯔꯨꯒꯦ." ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯂꯨꯍꯦꯟꯕ ꯃꯥꯁꯨ ꯃꯆꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ, "ꯊꯝꯆꯥ ꯅꯪꯒꯤ ꯃꯣꯃꯣ ꯂꯩꯕꯤꯌꯨꯔꯥ ꯇꯣꯝꯕꯤ?" "ꯑꯩ ꯆꯥꯅꯤꯡꯗꯦ." ꯃꯇꯥꯡ ꯆꯥꯅ ꯆꯥꯛ ꯊꯣꯡꯂꯕ ꯃꯤꯠꯁꯅ ꯆꯪꯂꯛꯇꯨꯅ, "ꯇꯣꯝꯕꯤ, ꯆꯦꯆꯦꯅ ꯅꯪꯒꯤ ꯈꯥꯖꯤꯡ ꯀꯥꯡꯉꯧ ꯉꯧꯔꯤꯌꯦ, ꯑꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯣ?"
ꯆꯥꯒꯦ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯅꯦ ꯍꯦꯛ ꯇꯥꯟꯅꯔꯛꯑꯦ ꯃꯥꯏꯊꯣꯡꯗꯁꯨ ꯃꯤꯅꯨꯡ ꯑꯃꯃꯝ ꯇꯝꯅꯔꯛꯂꯦ ꯃꯄꯥ ꯍꯦꯟꯕꯅ ꯐꯔꯦ ꯏꯆꯥꯁꯥ ꯅꯆꯜꯁꯦ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯁꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ ꯍꯥꯏꯕꯗꯥꯏ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯅꯔꯛꯂꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯩ ꯂꯨꯍꯦꯟꯒ ꯃꯤꯠꯁꯅꯥꯒꯒꯤ ꯃꯌꯥꯏꯗ ꯊꯣꯏꯕꯤ ꯐꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯥꯌꯣꯛꯅꯕꯗꯅ ꯆꯤꯡꯂꯦꯝꯕ ꯐꯝꯃꯤ ꯆꯤꯡꯂꯦꯝꯕꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯅ ꯃꯃꯥ ꯃꯄꯥ ꯐꯝꯃꯤ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯑꯗꯨꯝꯅ ꯃꯆꯜꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯈꯖꯤꯡ ꯀꯥꯡꯉꯧꯗꯣ ꯀꯣꯊꯗꯨꯅ ꯍꯥꯞꯄꯤ ꯆꯤꯡꯂꯦꯝꯕꯅ ꯏꯟꯖꯥꯡ ꯀꯥꯡꯁꯣꯏꯗꯣ ꯃꯆꯜꯒꯤ ꯀꯣꯊꯗꯨꯅ ꯊꯝꯂꯤꯕ ꯆꯥꯛ ꯑꯗꯨꯗ ꯍꯥꯞꯄꯤꯔꯤ ꯉꯥ ꯑꯇꯥꯎꯕꯗꯨꯃꯁꯨ ꯃꯆꯦꯅ ꯍꯥꯞꯄꯤꯔꯦ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅ ꯄꯦꯟꯖꯅ ꯌꯦꯡꯖꯩ ꯊꯣꯏꯕꯤꯅ ꯈꯖꯤꯡ ꯀꯥꯡꯉꯧꯗꯨ ꯈꯛ ꯆꯥꯕꯗꯨ ꯎꯕꯗ ꯂꯨꯍꯦꯟꯕ ꯃꯥꯒꯤ ꯄꯨꯈꯝ ꯃꯆꯤꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯇꯥꯎꯕ ꯑꯗꯨ ꯃꯔꯨ ꯃꯟꯊꯣꯛꯏ ꯑꯗꯨꯒ ꯃꯆꯜꯒꯤ ꯄꯨꯈꯝ ꯃꯆꯤꯗ ꯍꯥꯞꯄꯤꯔꯛꯏ ꯊꯣꯏꯕꯤ ꯃꯕꯨꯡꯗ ꯌꯦꯡꯈꯠꯂꯛꯄꯗ ꯂꯨꯍꯦꯟꯕꯅ ꯆꯥꯔꯣ ꯆꯥꯔꯣ ꯊꯝꯆꯥꯅ ꯃꯔꯨ ꯃꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯜꯒꯤ ꯄꯨꯈꯝ ꯃꯆꯤꯗꯒꯤ ꯉꯥ ꯑꯗꯨꯁꯨ ꯃꯔꯨ ꯃꯟꯕꯤꯔꯤ ꯁꯛꯇꯝꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ ꯃꯤꯅꯣꯛꯇꯨꯅ ꯑꯩꯕꯨ ꯆꯥꯛꯍꯜꯂꯦ ꯃꯥꯒꯤ ꯀꯥꯗ ꯏꯁꯩ ꯁꯛꯂꯤꯕꯗꯨ ꯁ꯭ꯇꯤꯌꯔꯗꯒꯤ ꯀꯥꯔꯛꯇꯨꯅ ꯊꯪꯅꯕ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯝꯕ ꯃꯅꯥꯎ ꯇꯣꯟꯗꯣꯟꯕꯅ ꯇꯥꯔꯗꯨꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯃꯣꯕꯥꯏꯜ ꯄꯤꯊꯣꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯀꯅꯥꯅꯣ ꯑꯃꯒꯤ ꯁꯍꯨꯝ ꯈꯖꯤꯛ ꯐꯪꯈꯤꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯏ ꯀꯩꯅꯣ ꯈꯪꯉꯤꯅꯦ ꯅꯝꯂꯝꯕ ꯚꯤꯗꯤꯑꯣꯗꯣ ꯃꯨꯊꯠꯇꯨꯅ ꯅꯣꯛꯂꯒ ꯇꯣꯟꯗꯣꯟꯕꯅ ꯀꯅꯥꯅꯅꯣ ꯉꯥꯎꯍꯟꯕꯤ ꯆꯠꯍꯟꯕꯤ ꯇꯧꯔꯤꯁꯤꯅ ꯑꯦꯛꯁ ꯏꯇꯩꯃꯗꯨꯔꯥ ꯑꯇꯥꯡꯅ ꯑꯉꯥꯡꯅ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯒꯅꯨ ꯀꯥꯗ ꯆꯪꯒꯦ ꯂꯥꯛꯂꯒ ꯃꯤꯒꯤ ꯀꯥꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯩꯌꯣꯅ ꯀꯅꯥꯅ ꯍꯥꯏꯒꯦ ꯃꯌꯥꯝꯕꯒꯤ ꯋꯥꯒ ꯇꯥꯗꯦ ꯇꯣꯟꯗꯣꯟꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯑꯗꯣ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯁꯛꯑꯝꯕ ꯏꯁꯩ ꯃꯌꯦꯛꯇꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯁꯩ ꯍꯥꯏꯁꯤꯗꯤ ꯁꯛꯀꯗꯕꯅꯤ ꯃꯤꯅ ꯁꯛꯄ ꯏꯁꯩ ꯃꯌꯦꯛꯇꯨꯗꯪ ꯁꯛꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯗꯣ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯇꯥꯕ ꯀꯥꯗ ꯆꯪꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯇꯣꯟꯗꯣꯟꯕ ꯅꯣꯛꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯊꯪꯅꯕ ꯀꯥꯗ ꯑꯇꯥꯡ ꯇꯞꯅ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯖꯁꯨ ꯄꯥꯎ ꯐꯥꯎꯔꯛꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯥꯖꯕꯁꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯃꯥꯕꯨ ꯁꯥꯎꯗꯨꯅ ꯋꯥꯔꯧꯈꯤ ꯍꯥꯏꯕ ꯍꯌꯦꯡ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯇꯞꯅ ꯁꯣꯟꯈꯤꯕꯅꯤ ꯑꯇꯥꯡꯅ ꯀꯗꯥꯏꯗ ꯆꯠꯄꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯊꯥꯖ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯏ ꯉꯁꯤꯗꯤ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯛꯂꯦ ꯑꯇꯥꯡꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯊꯥꯖꯅ ꯍꯜꯂꯣ ꯇꯥꯏ ꯀꯩ ꯂꯩꯔꯒꯦ ꯀꯣꯜ ꯇꯧꯔꯛꯑꯗꯤ ꯑꯇꯥꯡ ꯅꯣꯛꯅꯤꯡꯂꯛꯏ ꯊꯥꯖꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯋꯥꯍꯪꯗ ꯀꯣꯜ ꯄꯥꯏꯔꯛꯑꯗꯤ ꯀꯩꯗꯧꯔꯦ ꯀꯥꯎꯊꯣꯛꯎꯔꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯅꯠꯇ꯭ꯔꯒ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯕ꯭ꯔꯥ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯋꯥꯊꯤ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯀꯣꯜ ꯄꯥꯏꯔꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯅꯍꯥꯟꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗ ꯄꯥꯏꯗꯕꯗꯨꯒꯤꯗꯤ ꯅꯪ ꯁꯥꯎꯔꯅꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯉꯁꯤ ꯄꯦꯟꯅ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯑꯩ ꯅꯪꯒ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯦ ꯂꯦꯠꯁ ꯕ꯭ꯔꯦꯛ ꯑꯞ ꯑꯇꯥꯡ ꯁꯥꯎꯅꯤꯡꯅ ꯊꯥꯖꯒꯤ ꯋꯥꯍꯩ ꯈꯔꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯀꯣꯜ ꯀꯛꯊꯠꯂꯦ ꯃꯁꯥꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯁꯥꯎꯅꯤꯡꯂꯦ ꯃꯥꯕꯨ ꯀꯩꯁꯨ ꯑꯣꯏꯅ ꯎꯗꯕ ꯃꯥꯕꯨ ꯊꯧꯁꯥꯗꯕ ꯊꯥꯖꯒꯤ ꯃꯇꯧꯗ ꯑꯇꯥꯡ ꯃꯃꯤꯠ ꯑꯅꯤ ꯃꯩ ꯍꯧꯔꯦ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯦꯛꯁꯤꯟꯅꯗꯨꯅ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯃꯇꯥꯡ ꯆꯥꯅ ꯂꯦꯝꯕꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯂꯦꯝꯕꯅ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯃꯔꯣ ꯑꯇꯥꯡ ꯍꯩꯅꯤꯡꯗꯅ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯌꯥꯝ ꯍꯥꯎꯇꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯂꯦꯝꯕꯁꯨ ꯁꯛꯇꯣ ꯑꯔꯩꯕꯤ ꯊꯥꯛꯇ ꯇꯥꯈꯠꯇꯅ ꯈꯨꯝꯃꯤ ꯃꯤꯗꯤ ꯅꯨꯄꯤ ꯊꯃꯣꯏ ꯆꯥꯎꯕꯤ ꯂꯩꯖꯕꯅꯤꯅ ꯌꯥꯗꯦꯀꯣ ꯀꯩ ꯄꯥꯝꯒꯦꯒ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯊꯃꯣꯏ ꯆꯥꯎꯕ ꯍꯦꯟꯃꯟꯗꯅ ꯅꯨꯄꯥ ꯑꯃꯗꯁꯨ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯍꯦꯛ ꯌꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤꯁꯦ ꯆꯨꯝꯃꯝ ꯇꯥꯏꯌꯦ ꯅꯪ ꯋꯥꯊꯤ ꯉꯥꯡꯅꯕ꯭ꯔꯥ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯦꯝꯕꯅ ꯊꯧꯁꯥꯗ ꯈꯨꯝꯂꯛꯄꯅꯤ ꯑꯃꯨꯛꯁꯨ ꯂꯦꯝꯕꯅ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯃꯔꯨꯞ ꯀꯥꯏꯅꯩꯒꯦ ꯍꯥꯏꯕ ꯔꯣꯃꯥꯟꯁꯁꯦ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯪꯅꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯅꯤ ꯑꯗꯣ ꯇꯤꯟꯅꯔꯨꯕꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯎꯏꯁꯤꯟꯗꯦꯗ ꯈꯥꯛꯏ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯃꯃꯤꯠ ꯇꯥꯡꯕ ꯃꯅꯥ ꯄꯪꯕ ꯃꯤꯅ ꯄꯥꯎ ꯇꯝꯕꯅꯤ
Aseng chumba amata khanglamloi khalabra haina yam warona su wakalakpa yam yauri. Aduna ise phaw ma matamba phawba kire dune. Kochi ama yauri. Thazagi ahenba paw amasu oiramgani khangle. Aduna wa thaidore. Atangna Kolesta amutanga chatlukise. Talida noi college da chatprabo ai nupi kaina gi tawi. College laga nupi kaina gi tawi haibagi arthana kaino. College ki satri da yenglami haidana ne mari ma yam kana tawri ngasai dagi. Nupi na mari tawgi da tawraklade uphai leite. Khaang langam dadana nangonda ina kol tawraga ne wari sanari sine. Naram chatuda nupi na thasabi de kaina gaso warobi ga tawri. Kai wata no ibo nang magna. atang no e lembana. Aibu yam oktrabane. Ha, hayo narol chum. Natrade college ka pung chai chai ni huzik. Napana ni khatpa college orso uphai ni hi. Wathingang no. Aheng ngana sa college to theng kana. Nangi gari do poro. Nang college sa laga kedawgi haino like to mapel hawdraba. Pel hawdri kaino khangdiba. Sum college to yeng ingsin ma chapmina sa habani. Oh hoy. Kali juk sida sak phajaruba maramo ba isa. Noi mayam gidi naraibak pharabani natra. Ai ama lezaba kaise noise kai adalebu pharabana. Amagisu pautana phamse ahine ba orise. Chumsu chumlibani makhoi marup mari sigi marakta yanadaba ama hek leibada lembada hana wakatpani lembana sangtai piduna su lakpani. Amagisu yanaba chitpase lembana yamna hai. Mathangi numita atanga lembaga punna college lakminarame. Aduga college manungdadi changdabe gate ki wangmada ngasaidagi leirakpadudade lembana isau hore. Lembagi isauda atang waga haidre tumina dumlei. Atangna pakumpiraktabaduda hena saure. Lembana ngasaide ni ama matawraga nang swaida charise. Nate lumbalai bro akhoi gisibo. Nang buna pagi college yingsamalapani haidaine. Hoi me. Oh siyang silibraba. Pungya phare ibani na sida leirise. College ki getsiraba nang yingselisi. Nangi mathong maram khangdaba thabak sapminaraga aina somda itu kaina dore. Kaina tho. Thaba ma kai machatpada yam thingma nupidudi kuina loinarubagi kanade. Aisap notura mitura gi hanta da bema kuinaraga nangna swaida miwalamba yabro. Ha nga kha wakhalse ingni leike tawbase yadeba. Chakat nakong miyasida. Oh pothapam lose. Sigumba karan ga turan ga kithabakse tawde sarupudine mitu okhrabana tu asabado pharuba yadro. Lemba aine yak ta tumina leige. Khon kalakpududa lembado mamit phayeng yengamnaga tumina leikre. Matang aduda mitsna gi kolsu lakle lembana paikhatuna. Mitsna halaktriba. Lemba isaw sawgatna. Halaktre. Kidawrage sawbra. Sawde. Kinomdi tawida khonjal se yadeba. Lemba magi pendabado mitsna ra tamlae. Pungani helabani college sangadra hairga ngasaide ni gen mapanda lerise. Matu kana yengino khangde. Aduga man handana engon unsilaga sawdana. Atang na tana basto hairaklibani lemba kido mitsnana. Adu kay leire haibadudi pasana warisana ba yadro. Khatna lawnadana leidu saro. Haire hangi kaysa kumakdi. Uhina do man handana ungkhali. Mapana lingkhapo college kit mayada lepaga leibase mayam pamjawra mali. Leiribu thabak singdu panadana leigede haidradana. Ado nang napasana haiba yadra ba. Nang sumangi michangda wangang kano. Magi michangda wangang banatiye yam sawi talle nang say. Mabo ngang macharo aina magi lambibu sumtak ngaraga leigadro. Ado po kaidaw bano ba college talito bo maramda hairakdro ba. Haidi ngarang di college singsin ba haibani. Aduga ngasi chatlaga na manungdu phaw changdi. Parise magi pambada hek yenglo ngahak adudi. Khana china tawnu ko mayam mangduda. Hoi. Ay thamage ko. Ibai. Phone thambaga nakanda kawrakpaduda yengle ilemba. Luhenba changsilakpaduda lembana. Luhenba college la amira. Hoi. Ibai di kay thabak leige. Leite da kayso imanabasiga sum thaba mala ambani. Luhenba lepliba atangba haifet yenglaga. Oh. Nang khaglo tombi di yaroktra. Yaroktre. Masado handakse ison santay. Mamang mahaso inang nungay tabazani. Ahingda chirol parol pangangda ngangi. Aduda imana supotani nga ba. Oh, pare. Adudi ibay ay samuk yorukige. Oh, phazana gari thaw.
ꯚꯦꯟꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯇꯥꯡ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯕꯗꯨꯗ ꯂꯦꯝꯕ ꯁꯠ-ꯁꯠ ꯂꯥꯛꯇꯨꯅ ꯐꯝꯂꯦ꯫ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯑꯃꯨꯛ ꯊꯧꯗꯣꯔꯛꯂꯦ꯫ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯑꯇꯥꯡꯅ ꯃꯐꯝꯗꯨꯗ ꯄꯨꯡ ꯈꯔ ꯂꯩꯔꯝꯕꯒꯤ ꯃꯔꯝ ꯂꯦꯝꯕꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫